Security Force na chathakhiba thiba humbagi thabakta lo na thingkraba lalholu Pripak ki active cadre ama ngasi ayuk anganbada Imphal East District ke Paurabi dagi fagat pangamkhre Police dagi fangba paw gi matung ina akaknaba paw ama fangbadagi Indian Army amasung Manipur Police ki apunba timna ngasi ayuk pung ahum lom taba matamda Paurabi gi chungnaba mafam singda thiba humbagi thabak chathakhi maduda Imphal East District ki manung chana leiba dikai khul dagi loitongbam nauba chahi 18 hairiba lalholu asigi cadre asi fagat pangam khibani makhatana hariba miyoi asin lotuna leiramba mafam da thiba humbagi thabak chathabada nongmai maru amasung bomb sing recover tawbangam ki faraba cadre adu makhataba logi thabak lokhanana ba lamlai police station da sinakre hairi Manipur Police nangarang ay na thingkrabala lalhulog KCPPWG ki active member ani status gi tongan mafam singdagi fagat pangamkray Imphal West District ki Krupat manakta leiba Mangal Hospital manakta gi lupasigi active member Tony Singh chahi 38 leifam Imphal West District ki thangmaiban polem leikai dagi fagat ki miyoi asi dagi mobile handset ani su fagat ki heri hairiba miyoi asi micham miyam dagi nam haduna senkhai tumkhai tawbada chawna chenaba miyoi ni heri Nakalamaromda Security Force na Thobal District ki Wangu Sandamkong area dagi ay na thingkraba lup asigi member amasu fagat kray faraba miyoi adudi sorokhaibam malimnganba Elias Ori leifam na Thobal District ki Wangjing Lamding Cherapur Thangauzam leikai dagi ni hari Nakalamaromda Assam gi Kasar dagi Ajimol Hussein kauba miyoi amabu faba punbada chenabani haiba Arambai Tengol Unit 41 gi member ani Manipur Police na fagat pangamkray Police na faraba miyoi sing adudi Juribam gi Boro Bekra gi Vutangkhal dagi RK Khumdon chana chahi 13 amadi Juribam gi Uchathol dagi Laurembam thoiba Elias Jackson chahi 13 ni hairi Manipur Police na ay na thingkraba lob KCB Nongdran Khombagi active member nupi ama fare Police na faraba miyoi adudi Tongbram Doli chahi 10 leifam na Imphal West ki lamsang police ki manung chanba kadangban mayai lekai dagini mahak pungarang police na Imphal West ki Lamphel supermarket manaki traffic island manakta gi fagat kibani hairi Nakalamaromda Security Force na Pripak ki active member amasu fagat pangamkray faraba miyoi adudi Wangkhairakpam Nandi Singh chahini fumathoi leifam Imphal East District ki Lamlai Police ki manung chanba Lausangkhong makhalai kai dagini hairi mahakpu police na ngarang Imphal East District ki Napet Pali Thongkhong dagi fagat kibani hairi Amaromda aina thingkraba lalhulub KYKL Sorepagi active member amasu police na fagat pangamkray faraba miyoi adudi Laisram Nongdamba Singh Elias Lanleiba chahi 15 leifam Imphal West District ki Wangoi Police ki manung chanba hiyang thang makha leikai dagini hairi miyoi asidagi mobile handset amasu fagat pangamki hairi